Hi viewers mayam amadi listener mayam ngasidi Manipuri Wari YouTube channel maikaidagi adomda wari ama lijage aduga wari sigi matungda wahang amaju hangjage wahang sigi paukhum chumna pibirawo aiduna mayamda thamjari wari je sumdawbani wari je haujarage nongma nupa amakhakna magi thamoida tinglawba thamoida kaiguma ama phawgibajani phawgibagi maramje atai nate mana yenguriba nungsiruriba sengna haraga mathamoida tinglawba phawruriba nupisigi maramga habadi magi wari taruraga nupasina magi thamoida kaiguma khara phawgibani hariba phawribasida kamai tawge haba matamda nupasina nupisida wahang mayam hangningba aduga magi maramda yam khangningba aduga magi damakta care laubiba aduga magi punsida chapmina ningbagi wakhalonde nupasida phawbujani adubu nupasina nupida wahang hangdringe matamda nupasina tinglawbagi maramdo mayamda han thamjage taibang panbada miyoiba oina pokpa matamda kanasu awatpa lainingba kanamta yaude adubu hariba nupisigidi awatpa na pik thalami haibadi koigi taibangda khongdabirakpada changba haitare palem panthau sugumba magidi kanamta laitrena haiba tare aduga magi machi ama khakti laibajani aduga sumaina laiba matamjida aduga nupise yamna koigi care masana masabu care yam laujaba kaida soigigitage kamai tawgigitage na laijaba nupi ama khangni ma masaje koigi kaigumba mayamga manadaba haiba tare masada laina layongumba sumaina laibagi mawong tawba studagi masana masaje care yam laujaba mina kari haigidage mina kaidawrakadage yam kijaba nupisu oiba adubu magi laita lairaba kaikai wari loi thamgraga nupasina maga thengnaba aduga magi mawong matau urakanda magi wari je taragana mathamoijida tinglawba habadi magi di si laitrabanina kaigumamta ju walamgani kaigumamta ju menkhatningba haitare nupajina sugumbagi mathamoijida phawdana mai wari je tarakana mathamoida tinglawgida nupijiga loinage tinnage magi damakta kaigum angamba khardi tawrage nupaje mathamoida tinglawje phawbu oigibajani adu phawgibe matungina mana nupije amuktangdi wari watai sanargadi gan nupijigi maramda yam wana thijadana nongmadi ishorna tambidana moini je thengnare by chance thengnabagi matungina kamai tawbana ahanbagi introduction wari watai sanadana harau harau nupi du juno ome nupa du juno aduga khara laiba matungda haiba tare nupasina nupijigi damakta yam care laubiba haitare ma kaidawri kamai tawri gaji yam khangningba yam hangningba aduga nupisina di ma masagi matam jam chinjaba care laujaba masana masaji care laujaba jida atopagi ahenma wakhan aduga mine kano toropai wakhan mangonda kaya laiba oidaba adaidi nongmadi kamai tawgeda haujikti mobile phone dagi electronics ki matamnina nupajiga nupigaje pauje faunanabagidamagta hujik kan matamdadi mobile phone sugumba phone pairakanda nupasina phone mak tawdragasu nupijida isam samna kaigumba khara khangningdana nang kaidawrige nang chak charabra kamai tawrige sugumbaje hangba kanda ahanbadadi nupije harau harauna magi phanam chidma matam moidu kaithokdana nupajida pakhumje ama ani nomagi sumaina pirambajani adaidi hapta amu kaimung lairakanda nupajina karino majibu kamai tawrage nahan mawongjibu kitang hongba malida na khandana habadi mai care lawningdana kamai tawrige kaidawrige na hanguba kanjida nupijina aidi adu tawri da tawri khumukoi mahutta wahang ama gi pakhumne sumaina khumeyeba aije nongan badagi numita fawba mobile phone je pairaga dum yengaga leiba mira haiba pakhumje khumakpa kanda nupaje karimta haiba ngamdre mangonda
ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦꯅ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯨꯝꯗ꯭ꯔꯦ, ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯍꯪꯉꯨꯔꯤꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯔꯝꯗ ꯀꯤꯌꯥꯔ ꯂꯧꯅꯤꯡꯕ, ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯅꯤꯡꯕ, ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯗꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯗꯅ, ꯂꯣꯏꯅꯅꯤꯡꯗ ꯇꯤꯟꯅꯅꯤꯡꯗ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯑꯦꯕ꯫ ꯍꯥꯏꯔꯤꯕ ꯈꯨꯝꯃꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯛꯏꯕ ꯄꯥꯎꯈꯨꯝꯁꯦ ꯃꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯪꯖꯔꯤ, ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠ ꯇꯥꯕꯨ ꯐꯣꯟ ꯄꯥꯏꯔ ꯂꯩꯕ ꯃꯤꯔ? ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯦ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯃꯥꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯁꯦꯅ꯫ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯒ ꯀꯃꯦꯟꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕꯤꯔꯛꯎ, ꯀꯔꯤ ꯍꯥꯏꯔꯤꯅꯣꯗꯣ ꯂꯤꯁꯅꯔ ꯃꯌꯥꯝꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ, ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯃꯊꯪꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯔꯒ ꯂꯥꯛꯆꯒꯦ꯫